ngasi numidang wairam phonghiba tongan manipuri sifongsingnigi amasum thokhiba thodok wathoksingnigi maruoiba ipausing khongatsarakanda manipur top channel gi maikidigi mayamda share tawjage ahanbamaktada yamna lebak thiba maruoiba paung tang hana mayamda thamjaramge manipuri ama delhi da laikhidrei delhi gi basan kunz police station gi manung sanba mafam amada numit humni romgi mamangda sibu oigadaba manipuri masa ama ngasi thangnakhre basan kus police station gi ayo na tholakpa report amagi matung ina laikhidraba miyedu manipur gi langol housing complex tagi nganba kawi sai kunga tarup rom sure apokpagi ming ramesh kawi hairi ma ka yumthang nana leiba miyoi singna ma ki ka adudagi pamdaba manam lai haina police ta complaint tawbadagi police laktuna yengbada nganbagi asiba haksang adu thengnarakpani hairi asiba haksang subdivision mortuary da forensic examination ki damak thamkhre haidinasu pausna makhatana su phongdorakli atopa pawamana media da haiba yai hena panghai da haiba gi thabak thadokpiro awai akum gi thabak toklasi lob media da haiba yai haiduna panghai da haiba gi thabak thadokpiro awai akum gi thabak toklasi maira paibi amadi club singna hotnaribasi Naurem Birhari College Mangjil Thab College am ohenabni haina khundrakom maya lekai sakhot nupi lupki secretary soram ibemuna phongdorakli ngasi pangai da pangthokpa pawgi mifam amada ibemuna makhatana hai ngarang Naurem Birhari College ki oja kharana media ra phongdorakibu wafam adu laibak thibani college asigi akoibda lairiba maira paibi amadi club singna hotnaribasi college asigi yefanabagi damaktani makna hai college asibu mangjil thaba college ama oinaba maikei adomgi club amadi mera paibina matam lebi khibikta adumak honagani college asi matam kyagi mamangdagi tabada nungaitaba thaudo wathok kya thoktuna leirakpa adu athuba matamna loisinanaba club amadi mera paibina honabani loinana college asi class tawi natragana taude haibaduri college asigi oja kharana hairaga hekta yagadaba nate class tawi taude haibaduri college asida tamliba mahiroi amadi mama mapa oibisina khanglapa ngaktani makhatana media da haibi yai hadana panghai da haibi ki thabak thadokpiro awai akhum tawbigi muhota college asibu afab college am ohenba honaminasi haikhiba pawmusu ngasi phongkibu che phongsin makhatana phongnari amasu makhasa thrakpoina 10 takna mem ngasi geba manipur gi covid-19 update mem da share tawjaramge government of manipur covid-19 kamal control room leki thadorokpa press release number 354 ngasi numidang weram gi pung manga fu oiba update mem ngasi shupna gi miye anikhak manipur covid-19 na positive ohenki makoi animak nupi ngaktani makoi general population da gine haidi makoi is jenims ta test tabu matamda positive oi haiba khanglakhibani laifamna imphal west da gi ama chusangpur gi amane haidi adugo ngasi su manipur covid-19 na miye amata sikidi apun mesian khiba miye masing lengdana sahum go humdra go humdoida lairi amasung ngasi su manipur covid-19 gi pharaktuna negative oiduna discharge to gi bisi miye ahumni makoi singji home isolation gi ani amasum jenims gi amane haidi adugo hauji manipur gi oina laribe active case nahanduna laribe miye masingji supna tagi miye kunga tru kata ngasiragli makoi singji general population kunga mangani central security personnel gi amane so haidi aduga hauji manipur gi recovery rate si adugamtik singthaninge oina 98.63% lairi hainasu press release asina makhatana su phongdorakli atopa pawamna active member haibasigi wahan thok khangkho priprak pro gi active member ni haina maral piraga phariba wangkhai thangapat mapaldagi haisnganba allies abo hairibasi lupki active member nate active member haibasigi wahan thok khangna maral piba yaba yadaba yengpham thokpani active member haibasigi wahan thok khangko haina priprak pro gi sirol amana haidi people revolutionary party of kanglaipak progressive priprak pro gi senior publicity officer mailena thadorokpa sirol na hai india lengaki miyeng makhoi gi mayokta lan horabani natragana makhoi gi mayokta wa nganglabani haiba yumphamda yawulup singbu unlawful oiraba kangbuni hairaga lakli matang sida thamningliba wafamdi lenga amagi asoiba takpa khunai gi wathok lanthoki horafam takpa politician sing yauna miyoi kya ama laidi haibisni serol asina hairiba miyoi sing asisu unlawful oiba terrorist singni haigadoribra haina hangladuna priprak pro na lenga ki mikha poningdabagi pandamda ningtam lan haujarabasu
ꯏꯔꯩꯆꯥꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯗ꯭ꯔꯒ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯔꯥꯟꯕ ꯃꯍꯩ ꯈꯨꯇꯝꯕꯤ ꯈꯨꯟꯅꯥꯏꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯑꯁꯤꯕꯨꯁꯨ ꯅꯥꯊꯩꯔꯒ ꯊꯝꯕ ꯌꯥꯗꯦ ꯃꯁꯤꯕꯨ ꯊꯦꯡꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯧꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯜꯒꯩ ꯀꯌꯥꯁꯨ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯏ ꯌꯥꯝꯅ ꯐꯣꯡꯅ ꯍꯥꯏꯔꯕꯗ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯗꯒꯤ ꯇꯣꯂꯣꯞ ꯆꯥꯎꯅ ꯐꯪꯕꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯂꯧꯔꯒ ꯇꯥꯛꯂꯤ ꯅꯥꯀꯜ ꯈꯔꯗ ꯈꯨꯟꯅꯥꯏꯂꯣꯟ ꯅꯩꯅꯕ ꯀꯣꯛꯂꯦꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯒ ꯗ꯭ꯔꯒꯇ ꯂꯩꯆꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯨꯞꯅ ꯀꯧꯁꯤꯜꯂꯒ ꯗꯤ-ꯑꯦꯗꯤꯛꯁꯟ ꯊꯧꯔꯥꯡ ꯇꯧꯕꯤꯈꯤ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯄꯥꯎꯇꯥꯛꯇ ꯃꯇꯦꯡ kya ꯄꯥꯡꯂꯛꯄ ꯂꯩ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯂꯩꯅꯥ ꯆꯦꯜꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯐꯍꯟꯅꯤꯡꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯄꯅꯤ ꯈꯪꯕꯤꯒꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯗꯣꯛꯇꯔꯒꯤ ꯊꯧꯗꯥꯡꯗ ꯀꯅꯥꯅ ꯃꯔꯥꯜ ꯂꯩꯕꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯅꯗꯦ ꯑꯗꯨꯒꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯃꯤꯆꯝꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯇꯧꯕꯁꯨ ꯃꯔꯥꯜ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯟ ꯍꯧꯔꯦ ꯑꯗꯨꯈꯛꯇ ꯎꯔꯒ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯕꯁꯤ ꯑꯆꯨꯝꯕ ꯊꯕꯛ ꯅꯠꯇꯦ ꯃꯗꯨꯅ ꯏꯃꯨꯡ ꯂꯣꯏꯅꯃꯛꯇ ꯄꯤꯔꯤꯕ ꯈꯨꯟꯅꯥꯏꯒꯤ ꯂꯩꯅꯥ ꯑꯁꯤ ꯀꯟꯕ ꯉꯝꯂꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯍꯧꯔꯦ ꯑꯗꯨꯈꯛꯇ ꯎꯐꯝ ꯊꯣꯛꯇꯦ ꯌꯧꯋꯣꯜꯂꯣꯏꯁꯤꯡꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯩꯄꯥꯛ ꯈꯨꯟꯅꯥꯏꯗ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯗ ꯀꯔꯤ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯄꯥꯛꯁꯟꯅ ꯌꯧꯋꯣꯜꯂꯨꯞꯁꯤꯡꯒꯤ ꯊꯧꯔꯝ ꯊꯧꯔꯥꯡꯁꯨ ꯅꯩꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯐꯩ ꯆꯨꯝꯅꯇꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨ ꯈꯛꯇ ꯆꯠꯊꯕ ꯌꯥꯕ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯧꯋꯣꯜꯂꯨꯞꯁꯤꯡꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯐꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ISROꯅ ꯁꯥꯎꯟꯗꯤꯡ ꯔꯣꯀꯦꯠ RH-560 ꯊꯥꯒꯠꯈ꯭ꯔꯦ Indian Space Research Organization ISROꯅ साउंडिंग रॉकेट RH-560 श्रीहरिकोटा रेंजदगी थागतख्रे मसीना अवांग अपर एटमॉस्फेयर द न्यूट्रल विंड की खेनब अमदी प्लाज्मा डायनामिक की मातांगना थिगेटकदौरी हैरी साउंडिंग रॉकेट असी 1965 दगी हौदुना इंडियाना साजब स्टेज अनि लेबा सॉलिड प्रोपेलेंट सिजनब रॉकेट मखल अमनी रॉकेट सिंग असी अनौब सैटेलाइट अमदी लॉन्च व्हीकल की अनौब कंपोनेंट सिंग अमदी सब सिस्टम कया प्रोटोटाइप ओइना सारगा संगेंग तौबदसु सिजनरी इंडियाना सॉलिड प्रोपेलेंट टेक्नोलॉजी द मास्टर ओइब ngamlibasi साउंडिंग रॉकेट लेरमद्रबदी ngamlamloi haina ऑफिशियल रिपोर्ट अमनसु फोंदोरकली हाइना पाउसिन मखा तारी अतोप पाउ अमना सही 12 ngairiba nupi masa ama phaba नुपादुना लाइनिंग ओंथोकलगा लोहोंखरे पाकिस्तान की सिंध प्रोविंस सही 12 ngairiba nupi masa amabu फारगा नमदुना इस्लाम लाइनिंग लहोनखरे अदुगा फारिबा नुपादुदा अमुकसु नमदुना लोहोंखरे हाइरिबा थौदोसी साउथ एशियन मीडिया की रिसर्च इंस्टीट्यूट ना थगलकपा वीडियो अमदा खंगमंगमखिबने थौदोसीदा खुलाई पाइबा मंगाना नुपी मसा असी मयुमदगी फाखिबनी हाइना नुपी मसा असीगी मपाना फोंदोकली असीगुम्बा थौदोकसिंग असी हंजिन थोकपना पाकिस्तान की प्राइम मिनिस्टर इमरान खान लेबाक असीदा माइनॉरिटी सिंग खुदोंग थिनिंगाई ओइदना लई हाइबा वाफम असी अरानबनी हाइबा ताकलई हाइना रिपोर्ट असिना मखाताना सु हाइदी अमस म्याम पथौसकिबे सोकिबे लानकिबे यावसिम म्याम नगपिगनी दुगा ngasi goinadi matang ase loisinjarage and thank you